ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯊꯋꯥꯏ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯤ꯫ ꯅꯟꯗꯅꯤ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯊꯥꯞꯄ ꯑꯣꯐꯤꯁꯀꯤ ꯁꯍꯔ ꯑꯃꯗ ꯃꯈꯣꯏ ꯑꯁꯤ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯑꯗꯨꯁꯨ ꯊꯥꯏꯅꯒꯤ ꯒꯥꯔꯤ ꯃꯥꯔꯨꯇꯤ 800ꯅꯤ꯫ ꯅꯟꯗꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯉꯁꯥꯏꯅ ꯃꯈꯣꯏ ꯑꯁꯦ ꯍꯜꯂꯛꯄ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯤ ꯉꯥꯏꯍꯟꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯧꯁꯥ ꯋꯥꯁꯥꯕꯤꯗꯕ, ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯌꯥ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ, ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥ ꯑꯃꯗ ꯃꯈꯣꯏ ꯑꯁꯦ ꯀꯨꯏꯅ ꯉꯥꯏꯍꯟꯈꯤꯕꯅ ꯃꯈꯣꯏꯅ ꯊꯦꯡꯊꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯧꯖꯥꯜꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ꯫ ꯅꯟꯗꯅꯤꯅ ꯃꯅꯣꯖ, ꯊꯧꯖꯥꯜ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯁꯤꯠ ꯑꯗꯨꯗ ꯐꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯅ "ꯀꯔꯤ ꯇꯧꯔꯨꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯅ "ꯍꯣꯏ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯁꯦ ꯀꯨꯝꯊꯔꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯎꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯐꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ, ꯊꯥꯡ, ꯇꯦꯟ, ꯌꯣꯠꯅꯆꯤꯡꯕ ꯄꯥꯏꯔꯤꯕꯗꯨ꯫ ꯃꯗꯨꯗ ꯀꯨꯝꯊꯔꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯊꯧꯖꯥꯜꯅ "ꯒꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏ ꯃꯇꯥꯏꯗ ꯈꯤꯇꯪ ꯊꯧꯖꯤꯟꯖꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ "ꯍꯣꯏꯅꯦ, ꯊꯧꯖꯤꯜꯂꯨꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯊꯧꯖꯥꯜꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯃꯇꯥꯏꯋꯥꯏꯗ ꯊꯧꯖꯤꯟꯕꯒꯤ ꯅꯃꯥꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯧ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯣꯏꯒꯤ ꯕꯥꯏꯛꯁꯤꯡ ꯑꯗꯨ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯈꯣꯏꯁꯤ ꯑꯃꯝ ꯑꯊꯦꯡꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯒꯤ ꯂꯨꯠꯄꯥꯠ ꯇꯧꯕ, ꯒꯥꯔꯤ ꯃꯨꯟꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯧꯖꯥꯜꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯄꯅ ꯃꯈꯣꯏꯁꯨ ꯊꯐꯝ ꯂꯥꯞꯐꯝ ꯈꯪꯗꯅ ꯂꯝꯕꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯃꯈꯣꯏꯒ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯃꯥꯡꯂꯣꯝꯗ ꯊꯠꯆꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯝꯈꯥꯏ ꯑꯃꯗ ꯍꯥꯏꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯐꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯂꯩꯇꯣꯡ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯆꯦꯞꯈꯠꯂꯒ ꯎꯃꯪꯒꯤ ꯂꯝꯕꯤꯔꯣꯝꯗ ꯊꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯐꯔ ꯍꯥꯏꯗꯨꯅ ꯊꯧꯔꯛꯄꯅ ꯎꯃꯪꯒꯤ ꯆꯥꯎꯔꯕ ꯎ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯊꯧꯊꯔꯛꯇꯨꯅ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯟꯗꯅꯤ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯒꯥꯔꯤꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯇꯨꯡꯗꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ, ꯍꯥꯏꯕꯗꯤ ꯊꯧꯖꯥꯜ, ꯃꯅꯣꯖ ꯑꯃꯗꯤ ꯅꯟꯗꯅꯤ, ꯃꯈꯣꯏ ꯑꯗꯨꯗꯤ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯔꯣꯝꯗ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯍꯧꯔꯤꯕꯗꯨ ꯃꯈꯣꯏꯅꯁꯨ ꯇꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯟꯗꯅꯤ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎꯃꯪꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯎ ꯀꯛꯄꯁꯤꯡꯅ ꯂꯩꯅꯅꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯃꯤꯗꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯪꯂꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯃꯗꯤ ꯊꯣꯡ ꯊꯥꯛꯅꯅꯕ ꯂꯩꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯩ ꯊꯥꯜꯂꯤꯕ ꯑꯗꯨꯅꯗꯤ ꯃꯤ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯤ꯫ ꯃꯤꯑꯣꯏꯈꯔ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯇꯦꯟ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫
wari watai sana sanaduna matam adutta thaujalna masda laqriba mising asi yum masigi yumbu soidana oiramgani mafam asida u kaklaga bosi lenba kangu kini phare ai mokoi kamana ka jangkhanduna ne ai tiang pangbiyona hairugi nakoi sida lumaga leiramko asam na haiduna thaujal parap chentorakli ruduga karigumta hangjagi asam na hairakpata hojik lakliba miyoi aniduna thaujalda phat jingna thokli matamadu hojik lakliba miyoi ani atuki manungdagi miyoi amana ibungo nangdi kanano kari tawbugi pham masta laklibano nati nangbo natomtro asam na hanglakpata thaujalna ahan bageti itomtani haiduna khumi matamadu hojik leramliba lakliba miyoi ani aduna o maikho nangdi matau karam na mafam masda leramliba ha kai gidamta lakono adumna hanglakpa adutta thaujalna mahano office tagi halakpa matamda miyoi kharna tanarakhiba amati gari aduna jingi jingmairomda thaudaраklaga u amata thomjanbadigi makhoi ase mafam masda chelakhibagi wari adu tammi matamadutta hojik lakliba miyoi ani aduna o gari accident tawbadagi mafam masda lakpane haiba fare ado nang nathanda di mandi makoi ani masu jorokpa maline adumna hairpada thaujalna karamna khangliba jatno haiduna wakhal tawi aduga thaujalna khalli hojik tanarakliba singatuki marakta makoi singasi su yauraba jala natragana makoi singatuga lautunaraga karigumbata mi singatu mafam masda chentharaknabadi nakoina phajanduna thammu haiduna haina khiba leiba jala haiduna mathamoida khalli matamruda miyoi ani aduna ngasai aikoina asong umanglomdagi lakpada miyoi ahum akoigi yumlomda chensin khiba ui aruda haibagi wani fare natomtani hairabanina asomna hairakpadu thaujalna asimgato haidorakli makoi ahum lakminabani ani amadi hojik lotuna leiri haiduna wado tammi matamaduda thaujalgi manakta leiriba nupa aduna fare ibongo makoi anidusune kauthokpirau aduga nei khoi wari sanasi matau karamna thodok adu thokibano haibado makoidagi su hange asomna makoi singado wari watai sanaraba matungda hojik jum aduda leiramliba makoi ani aduna makoi ahum madugi mateng pangbiduna mayum yaukinabagi lambi ado takpigani ngasigi numitsimadi makoi punamak yum masda leiro hairi asomna hainaraba matungda hojikti Nandani Thaujal amati Manos makoi ahum adwa punna yum adutta leiba haiduna yanari makoi ahum na yum aduda leiba matamda hojik leiramliba miyoi sing aduna yum adugi mapanda mai hogatuna makoi mai tikminari matam adutta Manosna papung haigadra kaka haigadra mafam masdadi kedowal lebiramino khoi bura ikoi si bungo mafam masida u chanba sing chanbagi leiramlibani uncle na koi ani khataro atai di yaudabro atai di mayumda loi hanare ibani khaktangni umang asida sing chalaga lehauribasi na koi su koi gi sing chanbagi thabak asida yauningbrane kadai warando uncle koi di yauningdeda yauningdrabasu yaudaba yararoi na koi mafam masida lengdana tumak leiba natragana makoina lowa laklagana nikoi asi bada mafam amada leiruba ma ani sigi manungda madi soidrabani aikoi su aikoi lowa lakpa ngaibu oina asuk sangkraba sahi asi mafam masida mila lamba oina leirakdibani wafam madu tabda thaujalna kari mila lamba haiba hoini ibungo nakoi su ne mafam masida thabak su nomduna leirabadi yamma nungaigadoriba jani aigi maruk asiga ibani khatang leibasi nungaiten he asumna hairakpadta makoi ahum adudi ingangai karino makoi anina hariba sibo haiduna matam madutta ahal ani adugi manungdagi ahal amana haujiktine nakoi su gyan takhiroi khara leraga kenadumak tajarakani nakoi da chatliba thabak asina karmaina tawba jano kanage makhada subano asumna hanglakpada nandanina aikoi da chaliba se office amadani haribo office adu handak nongna hangbani marudaiduda khoi join tawraga private job ama thiribani aikoi hojik hinbada senjamna darkar oiri hairi matam maduda ahal ani adugi manungdagi ahal amana ibe madi nupi su oiribani
नुपा नहासिंगसिगा नुमिदांग अमा मथेंबदा करिगिदमक चटलिबनो हाइदुना हंगी मतम अदुदा नंदनीना अदुगसि कयु थोदोक्तेदा मखोय अनिमक अखोइगे लेकाई इबुंग ngaktani हाइदुना वारी अदु सानरी आसमना लेरिङै मथम मदुदा मखोयना लेरिबा फम मदुदा खंहौदना यामना कनबा नुसित अमा सिलकी अदुगा कना कनागुम्बा खरा लाउनबगी मखोल ताबदा नतना खना चैनबा अमति करिगुम्बा अमबु लाउ खोंदना थीबगी मखोल अमा तारई खोंजल अदु ताबा मतमदा लेरमलिबा अहल अनि अदुना फुफु हवलगा हे हे चा चा लो इमुंग चंगसिलो असोमना हायरगा मखोइन हगोलमलिबा मई अदु इसिंग हाइजिंदुना मुथतलमली अदुदगा मखोइ इमुंगदा प्रप संगी नंदनी थौजाल अमति मनोज मखोइ अहुमदी करिनो मसिगी अहल अनिसिना तौरिसु हाइदुना इंगा ngakchari अदुगा तारिबा खोंजल सिंग अदुना मखोइबु हाटपा लाक्लिबा मखोइगी गाड़ी मुनबा लाखिबा मिबिसिंग अदु ओइरबा जातला हाइदुना मखोइसु चिंगनरिबनी मतम अदुता अहल अनि अदुना से सिदने नखोइ तुमिना लेंदन लयुको नखोइना मखोल थोकना वारी सानरबदी अखोइ ओवाफमदा तागदौरिबनी असुमना हायरकपदा थौजाल मनोज अमति नंदनी मखोइ अहुम अदुदी तुमिना तासिंदुना लैरी मतम अदुता अहल अनि अदुदी जगा अमता तुमिना लैरी मखोइना अदुमना लैरिङैगे मतम अदुता युम अदुकी अकोइबदा ngरंग मियुइ मेयम वारी सानरी मतम अदुता थौजालना हाइनरिबदु करिनो हाइदना बुन्ना तासल्ली मतम अदुदा असोमगी वांगमदा हाइनरी कोइरबनी अखोइना मदुकी अनिदु थिरलिबसी नत्ती आदा लैबसिबु नुंगाइतबा चाला हाइबनीदा मफम स्वाइदा मोइना कोइलो लोलगा लैरगा करिबु करदौरिगे मखोइना मरम मोइरगा मियोइ कया अमसु मखोइगे मनाक्ता कौरी अखोइना मदु लौथोकनबा होनबदा कयादा वाख्रबा मखोइ अनि खतंग मांगबदा नतना मियोइ मयाम अमसु मांगनबा मखोइना सिल्लिने तौरिसे मखोइबु थीबा लाखपदा अखोइसु थबा अमा ओइरबनी करी कानबा लोरिनो खंदी कया हाइबनेदना मखोइना मफम मसदा लैबदु वादबरा खंदिने अनौगो मपोक अमगिदमक चटपा यादबरा मखोइबु सानरिबदु ताबदा थौजालना करिनोने हाइनरिबसिबु अनौगो मपोक कनसु हाइरि सिदा लैरिबा हलनि सिबु मी फारगा ललोनबगी थबक तौबु चलने असमना थौजालना मुरुम सोनबदुदा मनोजना लांगनु हाइदुना मागी मनंगंदा किन्ना तुकलौना सुरई मनोज खंगी अदुना तुमिना लैख्रै मसिदगिदी मखोइगी युमगी कोइबदा ngरang ngangnarambasing adu amuk chatkhri aduga yamna kanna akhak araw amagi makhol tabaga loinana miyoi mayam amana law khongbagi makhol su takhi masidagidi ngahaki matungda pungchik chikkhri matam aduda ahal ani aduna to adumna langdabida leirabadi aikhoina ngamedana sa मखोइना बु कैदौबा ngamjagani langdana bu leirabati karisu torokloi adumna hairapadu thaujalna ahal ani aduta karino hujik daklamlibadubo kana no karigidamukta mखोइना अखोइ बु तिरक्लिबनो aduga मखोइना खानरो वारी अदुना karino हाइदुना हंगी matam aduta ahal ani aduna lakliba ani do khwaidagi phattaba miyosing ngakani मखोइना अखोइ बु हातकदबगी कोथि थिरिबनी मखोइना अखोइ सि वारनबगी दमक्ता सेलिबनी अखोइदी मफम मसिदगी सुंचा चुचलोय मखोइ चामा लाक्लाबसु अखोइदी सुंचा चलोय नखोइसु खंगदना मखोइना पुख्रिबा मिसिंग अदुना लाव खोंगबगी मखोल तारिबदो जुमनगा पुबिरमोय सरो लाक्तुना सिंगलगा पुबिरमगदोरिबनी ahal अनिदुना ngangliba wafam madu मनोज थौजाल अमति नंदनी मखोइ अहुम भाब ताबा ngamlamdi matam aduda नंदनीना करिनो हारिबदुबो मखोइसि मी फारगा ललोनबा कांगुरा नत्रगना खुंगंग असिदा उमंग असिदा लैबा मोसि फत्तबा मिसिंगला मखोइना मियोइ कया बु लुट तौदुना हातोक्लिबरा अदुमना हालकपदा ahal ani aduna नते बेमा मखोइना खोइसे फारगा मखोइ मफम अमा लैरि मरुदा पुगदौरिबनी अरुदुगा अखोइगी तौजरुबा थबक अदुगी महै पीगदौरिबनी ahal alun अनिदुना nganglibadu ग्यान मेलमै तारी मसिदगिदी मनोजना फरे अखोइसु युमदा हनखिनबा तौरसी कोई मफम मसदा सुम लेबरी यारोय अखोइ सी मफम सुम चखरगा सोरोक ताबा लंबीदा यौरसी अरुदुगा सोरोकदगी अखोइगी युम जौनबा गाड़ी अमा फारगा चखरसी आदुमना हायरकबदुता थौजालना कदाइदगी वानुदा हौजी अहिंगी पुंग बारो खरा हेमदबा ngairi मतौ करमना अखोइना हौजिक थोगा गाड़ी फंगदौरिबनो अदुगे सरकपुदी हयेंग नोंगालगने चपना फगनी ahal ani sigi yumda ikoi punal leiminarasi
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯍꯥꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯠꯇꯦꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨꯅꯦ ꯌꯥ ꯀꯔꯤ ꯀꯥꯟꯗꯕꯗ ꯅꯈꯣꯏ ꯅꯌꯨꯝ ꯆꯠꯂꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯅꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯀꯗꯥꯏꯗꯒꯤ ꯃꯊꯥ ꯁꯥꯕꯅꯣꯗ ꯑꯩꯒ ꯏꯆꯦꯗꯒꯅꯤ ꯏꯃꯥꯗꯣ ꯑꯩ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯃꯔꯣꯏ ꯉꯁꯤꯁꯤꯃ ꯃꯐꯝ ꯑꯃꯗ ꯂꯩꯊꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯨꯝꯊꯕ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯑꯍꯜ ꯑꯅꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯩꯅꯣꯝꯃ ꯇꯧꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯁꯤꯒꯤ ꯑꯍꯜ ꯑꯅꯤꯁꯤ ꯑꯐꯕ ꯃꯤ ꯃꯥꯟꯗꯦ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯍꯧꯕꯅ ꯐꯒꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯂꯩꯔꯁꯤ ꯑꯗꯨꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯈ꯭ꯔꯦ ꯑꯍꯜ ꯑꯅꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯎꯃꯪ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯅꯤ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯅꯌꯨꯝꯗ ꯄꯥꯎ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯁꯨ ꯂꯩꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯅꯟꯗꯅꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯜꯂꯨꯔꯣ ꯑꯗꯨꯗꯨꯒꯅꯦ ꯅꯈꯣꯏ ꯆꯪꯐꯝ ꯂꯩꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯟꯗꯅꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯡꯅꯔꯤꯕꯗꯨ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯨꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯉꯔꯥꯡ ꯂꯥꯛꯂꯝꯕꯁꯤꯡ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯔꯤ ꯑꯗꯨꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯑꯃꯁꯨ ꯊꯤꯖꯤꯟꯕꯗꯨꯝꯅ ꯇꯧꯔꯤ ꯅꯟꯗꯅꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯍꯜ ꯑꯅꯤ ꯑꯗꯣ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯂꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯁꯨ ꯂꯨꯝꯂꯒ ꯂꯩꯔꯝꯂꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯍꯩꯃꯥ ꯅꯈꯣꯏꯗꯤ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯦꯡꯊꯣꯛꯅꯔꯛꯏ ꯑꯍꯜ ꯑꯅꯤ ꯑꯗꯨꯗ ꯈꯨꯔꯥ ꯍꯣꯏꯗꯤ ꯀꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯑꯥꯗ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯕꯨ ꯉꯔꯥꯡ ꯐꯥꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯊꯤꯔꯤꯕꯅꯤ ꯅꯈꯣꯏꯁꯦ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯅꯈꯣꯏꯁꯤ ꯐꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯔꯒꯗꯤ ꯈꯔ ꯊꯦꯡꯊꯔꯒ ꯑꯣꯏꯅ ꯆꯠꯂꯨ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯥꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯊꯤꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯃꯈꯣꯏ ꯆꯠꯈꯤꯕ ꯉꯥꯏꯔꯒꯅꯦ ꯅꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯨꯝꯂꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯅ ꯉꯥꯏꯈꯣ ꯉꯁꯥꯏ ꯂꯥꯛꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤ ꯃꯗꯨꯗ ꯊꯧꯖꯥꯜꯅ ꯀꯔꯤ ꯎꯔꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯅꯣꯖꯅ ꯉꯁꯥꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯑꯃ ꯑꯩꯅ ꯑꯁꯨꯝ ꯅꯥꯀꯜꯂꯣꯝꯗ ꯎꯈꯤ ꯃꯗꯨ ꯄꯨꯂꯤꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯄꯨꯂꯤꯁ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯕꯗ ꯅꯈꯣꯏꯒꯤ ꯋꯥꯁꯨ ꯇꯥꯕꯤꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯟꯗꯅꯤꯅ ꯀꯔꯤꯒꯤ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ
ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯅꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯔꯤ ꯑꯗꯨꯕꯨ ꯅꯟꯗꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯒꯨꯝ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯅꯟꯗꯅꯤꯅ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯑꯃꯨꯛꯀ ꯇꯥꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯥꯔꯨꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ ꯃꯗꯨꯗ ꯃꯅꯣꯖꯅ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯇꯥꯟꯅꯔꯛꯄꯗꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯣꯠꯄꯅꯤ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯝꯅ ꯃꯅꯣꯖꯅ ꯍꯥꯏꯔꯨꯕꯗꯨꯗ ꯄꯨꯂꯤꯁ ꯑꯗꯣ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯤ ꯃꯅꯣꯖꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯃꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯗꯦ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯟꯗꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯊꯧꯖꯥꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯃꯅꯣꯖꯀꯤꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯈꯣꯏꯕꯨ ꯊꯤꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯕꯤꯔꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨꯗ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯛꯈꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯄꯨꯡꯇꯦꯛ ꯇꯦꯛꯂꯒ ꯃꯃꯥꯏ ꯑꯗꯨ ꯁꯨꯞꯆꯜꯂꯒ ꯎ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯅꯥ ꯃꯅꯣꯖꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯟꯗꯅꯤꯗꯤ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯅꯟꯗꯅꯤ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯁꯤ ꯎꯃꯪ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯃꯍꯥꯛꯅ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯍꯥꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯈꯪꯗꯦꯅꯦ ꯅꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯁꯤꯖꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯎꯅ ꯅꯟꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯈꯨꯗꯛꯇ ꯁꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯣꯖꯅ ꯑꯗꯨꯗꯤ ꯉꯔꯥꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯔꯤꯕꯁꯦ ꯑꯥꯗ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯩꯅꯗꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯀꯔꯤ ꯂꯥꯏꯔꯩꯕꯥꯛ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯂꯥꯏꯔꯩꯕꯥꯛꯅꯤ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯂꯤꯕꯗꯨꯅ ꯅꯈꯣꯏ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯊꯥꯞꯅ ꯄꯨꯈꯤꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯂꯥꯏꯔꯩꯕꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯑꯃꯗꯤ ꯅꯟꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨꯁꯨ ꯄꯨꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯒꯤꯗꯤ ꯅꯟꯗꯅꯤꯗꯤ ꯃꯃꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯈ꯭ꯔꯤ ꯑꯗꯨꯒ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖꯁꯨ ꯀꯥꯈꯠꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨꯗ ꯌꯥꯎꯈ꯭ꯔꯦ ꯑꯍꯜ ꯑꯅꯤꯗꯣ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯗ ꯌꯧꯔꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯌꯥꯝ ꯑꯗꯣ ꯀꯞꯅ ꯂꯥꯎꯅꯔꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯇ ꯃꯈꯣꯏ ꯑꯗꯨ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕꯗꯣ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯃꯑꯣꯡ ꯇꯥꯗꯅ ꯊꯧꯕꯗꯒꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯊꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯊꯧꯙꯔꯛꯄꯗ ꯎ ꯑꯗꯨꯗ ꯊꯣꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯗꯤ ꯃꯌꯥꯝ ꯇꯥꯅꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ
ꯀꯅꯥꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯗꯣ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯑꯁꯇꯤ ꯁꯣꯔꯥ ꯁꯣꯟꯗꯨꯅ ꯃꯊꯪ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯆꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯁꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯝ ꯈꯔꯗꯤ ꯂꯩꯕꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯔꯗꯤ ꯂꯥꯏꯅ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ "ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯁꯤ꯫ ꯅꯈꯣꯏꯁꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯟꯗꯅꯤ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯅ "ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯔꯝꯂꯦꯟꯗ ꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯎꯃꯪꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯧꯕꯗꯤ ꯁꯨꯡꯂꯥꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯕꯅ ꯐꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯉꯥꯡꯖꯕ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯪꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯎꯃꯪ ꯑꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯌꯧꯈꯤ꯫ ꯃꯈꯣꯏ ꯉꯛꯄꯗ ꯊꯦꯡꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯄꯗ ꯌꯥꯝꯅ ꯁꯥꯡꯂꯤꯕ ꯂꯝꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯑꯗꯨꯃꯛ ꯌꯧꯔꯤ, ꯃꯪꯂꯥꯟ ꯑꯃꯒꯨꯝꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ "ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯑꯇꯣꯞꯄꯗ ꯆꯠꯅꯤꯡꯉꯤꯕꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯟꯗꯅꯤ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯑꯍꯜ ꯑꯅꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯃꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯎꯕꯨꯗꯤ ꯎꯏ ꯍꯥꯏꯕꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯈꯣꯏ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯅ ꯁꯥꯖꯕ ꯉꯥꯡꯖꯕ ꯈꯨꯗꯤꯡꯃꯛ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯕ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯟꯗꯅꯤ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯁꯣꯔꯥꯠ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯕꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯈꯣꯏꯕꯨ ꯂꯧꯕ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯄꯤꯈꯤꯗꯕ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯆꯠ-ꯑꯋꯣꯡꯁꯤꯡꯗ ꯇꯝꯅꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯃꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯔꯥꯏ ꯌꯧꯒꯗꯕꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ "ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ "ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯁꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯅꯈꯣꯏꯅ ꯇꯥꯒꯗꯕꯅꯤꯀꯣ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯖꯒꯥ ꯑꯃ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯈꯣꯏ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯌꯦꯡꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯌꯦꯡꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯅꯕ ꯁꯥꯊꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯊꯤꯅ ꯇꯝꯅꯈ꯭ꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯗꯨꯕꯨ
ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅꯗꯤ ꯀꯌꯥ ꯊꯋꯥ ꯁꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠ ꯄ꯭ꯔꯦꯠꯅꯣ, ꯂꯩꯔꯕꯗꯤ ꯎꯅꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯜꯂꯨꯀꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯁꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯑꯩ ꯅꯥꯏꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ, ꯅꯈꯣꯏ ꯋꯥ ꯉꯥꯡꯒꯅꯨꯀꯣ, ꯁꯤꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯅ ꯒꯥꯔꯤ ꯍꯣꯔꯣꯟꯗꯣ ꯑꯃꯨꯛꯇꯪ ꯈꯣꯡꯂꯝꯂꯒ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯑꯍꯜ ꯑꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯤ꯫ ꯊꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯋꯥꯔꯤꯗꯣ ꯈꯖꯤꯛ ꯃꯨꯔꯨꯝ ꯁꯥꯔꯝꯕꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯁꯥꯒꯠꯂꯛꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯝ ꯍꯦꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯑꯃꯅ, ꯀꯔꯤꯅꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯆꯤꯜ ꯊꯥꯖꯤꯜꯂꯛꯂꯦꯗꯅ, ꯑꯗꯨꯒ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤꯡꯅ ꯂꯦꯞꯄꯒ ꯂꯩꯍꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯍꯧꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯉꯁꯥꯏ ꯃꯈꯩꯗꯤ ꯇꯧꯗꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ, ꯀꯔꯤꯅꯣ, ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝꯅꯤ ꯍꯥꯏꯈꯤꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗ꯭ꯔꯤ, ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯊꯔꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯈꯔ ꯆꯪꯍꯟꯅꯕ ꯃꯍꯥꯛꯅ ꯇꯧꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅꯗꯤ ꯎꯍꯧꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯉꯧꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤꯕꯅꯤ ꯃꯐꯝ ꯑꯗꯣ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯔ ꯂꯩꯊꯔꯒ ꯃꯍꯥꯛꯅ ꯁꯣꯔꯗꯣ ꯈꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯨꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯑꯗꯨꯗꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯏꯍꯤꯡ ꯇꯩꯔꯒ ꯐꯛ ꯂꯥꯎꯅ ꯂꯦꯞꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯤꯅꯦ ꯚꯨꯠꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎꯔꯒ ꯃꯅꯨꯡ ꯑꯗꯨꯗ ꯆꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯣꯡꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯃꯨꯊꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ hꯧꯖꯤꯛ ꯅꯨꯄꯤ ꯑꯃꯒꯤ ꯏꯍꯤꯡ ꯇꯩꯔꯕ ꯁꯛꯇꯝ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ, ꯑꯩꯅ ꯊꯣꯡꯅꯥꯎ ꯑꯁꯦ ꯆꯤꯡꯊꯔꯨꯕꯗ ꯅꯨꯄꯤ ꯑꯃ ꯎꯈ꯭ꯔꯦ, ꯅꯨꯄꯤꯗꯣ ꯏꯍꯤꯡ ꯇꯩꯔꯕ ꯃꯃꯥꯏꯅꯤ, ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, ꯑꯩꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯆꯤꯡꯊꯔꯒ ꯌꯦꯡꯂꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯗꯣ ꯁꯣꯔ ꯐꯨꯟꯒꯠꯂꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ, ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯡꯁꯦꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯈꯠꯂꯣ, ꯒꯥꯔꯤ ꯑꯁꯦ ꯊꯧꯈꯤꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜꯗꯣ ꯑꯃꯨꯛ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯅꯤꯡ ꯈꯔ ꯍꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯇꯣꯡꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯄꯪꯀꯤꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ ꯈꯜꯂꯨꯕꯗ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯃꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯏꯍꯤꯡ ꯇꯩꯔꯕ ꯅꯨꯄꯤ ꯑꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯏꯍꯤꯡ ꯇꯩꯔꯕ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯐꯤꯒꯗꯣ ꯏꯁꯩ ꯁꯦꯒꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯝꯕ꯭ꯔꯥꯡ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯒꯥꯔꯤ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ
ꯒꯥꯔꯤ ꯑꯗꯣ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯆꯣꯡꯊꯈꯤꯅꯕ ꯇꯧꯔꯛꯂꯤ꯫ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯣꯡꯊꯈꯤꯅꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇ ꯌꯥꯟꯗꯨꯅ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯁꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯊꯥꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯒꯦ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯎꯔꯤꯕꯗꯤ ꯃꯇꯨꯡꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯃꯦꯠꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯃꯤꯠꯇ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯤꯟꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯨꯡꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯍꯨꯝ ꯃꯃꯤ ꯑꯣꯏꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯟꯅ ꯌꯦꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯗꯨꯅ ꯃꯗꯨꯒꯤ ꯃꯃꯤ ꯑꯍꯨꯝ ꯑꯗꯨ ꯊꯣꯡꯒꯥꯏꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯃꯃꯤ ꯑꯍꯨꯝ ꯑꯗꯨ ꯊꯣꯝꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝꯗ ꯊꯣꯝꯕꯒꯤ ꯃꯑꯣꯡꯗ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯈꯤ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯁꯥꯎꯍꯨꯝ ꯈꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯕ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯒꯦ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯇꯦꯛꯁꯤꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯌꯨꯝ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯝꯗꯨꯅ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯗꯃꯛ ꯉꯥꯏꯔꯦ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯅꯤ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯂꯩꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯌꯨꯝ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯗꯨꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯇꯨꯡꯂꯣꯝꯗꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯣꯝꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯏ ꯌꯥꯝꯅ ꯇꯩꯔꯦ ꯀꯩꯗꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯗꯨꯕꯨ ꯇꯦꯛꯁꯤ ꯊꯧꯔꯤꯕ ꯒꯥꯔꯤꯒꯤ ꯃꯄꯨ ꯑꯗꯨꯅ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯑꯩꯅ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨꯁꯨ ꯊꯣꯝꯈꯤ ꯃꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯃꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯕꯨꯠꯂ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯅ ꯍꯣꯔꯣꯟꯁꯨ ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯔꯕ ꯐꯥꯎꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯒ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯌꯦꯡꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯃꯈꯣꯏ ꯈꯔ ꯋꯣꯛꯅꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯈꯣꯏꯅ ꯋꯣꯛꯅꯔꯨꯔꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛꯊꯥꯛꯇꯤ ꯄꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯗꯨ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯁꯨ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯕ ꯌꯥꯔꯔꯣꯏ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯥꯛꯊꯥꯛ ꯄꯤꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯊꯧꯕ ꯃꯄꯨ ꯑꯗꯨꯁꯨ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯇꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡ ꯑꯃꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤꯁꯨ ꯑꯌꯥꯕ ꯂꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯨꯗ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯈꯔꯒ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯥꯏꯑꯣꯛꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯤꯕꯗꯤ ꯐꯔꯤ ꯇꯧꯕꯇꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯀꯨꯝꯊꯕ ꯃꯇꯝꯗ ꯑꯩ ꯈꯛꯇꯃꯛ ꯀꯨꯝꯊꯒꯗꯕꯅꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯀꯨꯝꯊꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯊꯔꯒ ꯌꯦꯡꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕ ꯑꯗꯣ ꯀꯨꯝꯊꯈ꯭ꯔꯤ꯫
ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯀꯨꯝꯊꯈꯤꯕꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯇꯣꯡꯒꯗꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯈꯔ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯄꯗꯣ ꯃꯈꯣꯏꯅꯁꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯂꯩꯔꯝꯂꯦꯟꯗ ꯍꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯆꯠ ꯑꯋꯣꯡꯗ ꯇꯝꯅꯔꯤꯕ ꯑꯁꯤꯕꯣ? ꯁꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯊꯥꯛ ꯑꯁꯤ ꯆꯥꯔꯒ ꯅꯈꯣꯏ ꯑꯁꯥꯎꯕꯗꯣ ꯍꯜꯂꯣꯀꯣ, ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯕꯤꯅꯕꯁꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏꯕꯨ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯕꯤꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯑꯩꯅ ꯍꯥꯏꯒꯦ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯕꯗꯤ ꯅꯈꯣꯏꯕꯨ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕ ꯍꯥꯏꯕꯗꯨ ꯑꯩꯅ ꯉꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯍꯜ ꯑꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯁꯦꯟꯅꯔꯣ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯕꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯋꯥꯏ ꯑꯍꯨꯝꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤ ꯑꯗꯨꯕు ꯊꯋꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯛꯂꯤ꯫ ꯑꯍꯟ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯅ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯪꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯜ ꯑꯁꯤ ꯎꯃꯪ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯔꯝꯂꯦꯟꯗ ꯆꯠꯀꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯅꯥꯈꯥꯗ ꯊꯝꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯩ ꯑꯃꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯗꯣ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯂꯩꯕ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯕꯨ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈꯤꯅꯕꯒꯤ ꯊꯣꯡ ꯑꯗꯨ ꯑꯩꯅ ꯍꯥꯡꯕꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯉꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯆꯠꯍꯧꯔꯣ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯈ꯭ꯔꯕꯗꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯂꯒꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯟꯗꯅꯤ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯔꯒ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯇꯥꯏꯅꯕꯤꯗꯨꯅ ꯃꯈꯣꯏ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯕ ꯉꯝꯖꯔꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯈꯪꯍꯧꯗꯅ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯑꯉꯧꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯗꯨꯅ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯃ ꯂꯩꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝ ꯃꯇꯝ ꯁꯥꯡꯉꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯄꯨꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯒ ꯆꯐꯨ ꯑꯃꯗ ꯃꯈꯣꯏ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯍꯥꯞꯆꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯍꯌꯦꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯋꯥꯡꯂꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯂꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯀꯤ ꯑꯈꯪ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯛꯄ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫